MHA na kuki militant sing sijinaraga michamsing da akiba pire. Ministry of Home Affairs amasung Central Security Forces na kuki militant sing sijinaraga naga michamda aki akhang pire haina tangkhul nagalongi working committee na thadorpa cherol amana phongdorakli. Cherol sinai ngasi nongalamdai pung 3 tabadagi kuki militant singna TM kasomda michamsingi gari da nongmai round kaya marom kapsilaki. February thaluramdai dagi sina kaithelda atat akham laitana attack sathaduna lakli. Sina kaithel gi khunja singna matik chaba security PB o haijabada tasin nadana lairaklabasu April 12 da KSO urkhul gi education secretary Marsi Khongsaibu Mahar regiment amasung BSF na ngak senduna Mulam village phabu pukhi. Sina kaithel da kuki terrorist singna ngaihak laitana nongmai kapsilaklaga Lutar village to oina combing operation sathaki. Thengkhang kaya da Central Security Forces na nupi angang singda ka henba matik mai uthokpagi thodok thokhi. Haukiba tha anirong gi manungda thokiba thodok sing yengluraga Central Security Force na naga miyam gi thajaba manghal le hairi.